Angang ama leikidabagi wahauda Mothers Care Children Hospital and Research Center da irang thokre. Hospital akai atoi nangkre. Yung palaba nupa nupi aron bamari thambinganu haiba pauzal puduna Manipur sin bathung na chatkiba tompoki khongchat ngasi loishinkre. Amadi Leimapopam Public High School da lengaki mahailoisang sing hingat hananaba lengak na lawrakiba khongthang chaw na may pakpagi mami tari. Kurumjari Times of Manipur nungthilgi pau meeting tabiriba singbu LUCHINGBI na taram na okchari hojik pau sandok na pizari Sagol banda laiba Mothers Care Children Hospital and Research Center da Operation Tauraba matung discharge taukraba tha aniga numit taranithoi khakta ngairiba angang ama leikidabagi wahauda ngasi hospital asida irang thokre. Hospital adugi consultant room ama khoisaunaraba patient party na irang horakpadagi akai atoi thokre. Kumbi Setapur Lekai dagi Ketrimayum Birjet ki Supnatagi tha aniga numit taranithoi ni khak ngairiba manisana tha asigi kunganithoi da hospital asida pukhalaktuna admission taubaga loinana mathangi numita operation tauki. Hospital gi Dr. Singhi pautak matung ina tha asigi kungamangagi numit yung matung pung taraganithoi makhairom tabada discharge tauki. Hospital dagi mayumda hallaba matung angang adu toina obadagi mahakpu layeng kiba doctor da telephone tauduna hangnana ba honaki. Adum oinamak hospital gi maikai dagi phone pairakide. Hanjin phone taubadagi laibak phaduna atopa doctor amana phone pairakpadagi hospital da pukhalakna ba khangalakpadagi khudakta hospital da puki. Adubo hospital yaurba matung numit adugi nungthilgi pung mari makhairom taba matamda angang adu laikhidre haina khangalakkhibani. Tare pung mari makai taram dai waje sigijida angang jam kamu amu jim orak podagi aje maunda inform tau ge na aina phone to bakan jida ai ring tare ni pala ai mon try tau je adu ma phone pick up suk tok tor khidre adu dage adu tamanda dagi atopa number ama si hospital ji number ama yaure adu number du da tau kan da sister ama na paikhale leiramba ai lab da adu khang da ne ko sida pork ne ba de pork kan moi treatment tor kan moi yadre na mai na haire no yadraga ti moi na orim da moi gi soi gi bal di mana lan gi jing do la le na mai na kha haibi yo haiba khakta ne ba adu ma ga thengna jagi haibi je thengna buje yadaba gi mong dai tar hujik se moi kan kan to mai tong na lai rai ta Amaromda Mothers Care Children Hospital and Research Center gi manager Romeo Salamna laibak thiba thodok adugi damak nungaite angang adu infantile hypertrophic polymyostenosis case ni hospital gi maikai dagi angamba thakta hotnaki haiba yauna wafam kaya fongdoki ani numitrom doini porkpatati thani ka numitarani dane numi humni stelemba nupa masane mapagi mingna Birjit kowe ma se tang kuni thoida khoi stela aga Dr. Soni ga consult towe Dr. Soni ga consult to basa moina angang se ki problem am leide toin work pagi history am leimnina hada adori podi tang kulum doi da operation tawrsi hada next day da tang kulum doi operation je timing je set tawre aduga pung ahum ga minute pung ahum makhai da operation tawre ngalam dai gi pung mari kuntaruk ki ngasi saisa angang se so hondre hena mana hare podagi mana hanjan Dr. Soni da phone tore Soni da unfortunately Soni di ma paraktre ma achin ba kai leibno dudi khangdre Haukiba April kuntaruk tagi hauduna yum palaba nupa nupi mari thambiganu haiba pauzal puraduna yumdong khuding changduna khudye kloba chatkiba tompoki khongchat ngasi loishinkre Khongchat aduga mari leinana tompokna mahaki khongchat aduna lamdam asida ahong bakharadi purakani khali makhatana olakpa chahi singdasu tha amatang oirabasu miyamgi damak kathoktuna khongchat kaya pangthokhigani mahaki handaki khongchat aduda punna school amadi laikai chanirom hena awareness piki haina fongdoki haukiba April gi tarik kuntaruk tagi Manipur kumbagi haiba tare tha amagi journey da yumpalaba nupa nupi ani se aron mai thambigano government amasibu thingana ba akanba lo amakak sembiu habagi paujin puduna tongan tong Manipur gi phang kayam chacharu matungda ngasi me gi tarik kuntaruk kangadi yopane do khongja sida miyam gi support tagi aduga tongan ba organization singna support wi badagi
ꯈꯣꯡꯆꯠ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯅ ꯆꯠꯆꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯟꯗꯣꯛꯅꯤꯡꯉꯤꯕ ꯄꯥꯎꯖꯦꯜꯁꯨ ꯑꯗꯨꯝ ꯌꯧꯅ ꯁꯟꯗꯣꯛꯆꯔꯦ ꯍꯥꯏꯕ ꯇꯥꯔꯦ Nambol Kendra Manung Laiba, Lema Pokpam Public High School da, Lengaki Mahailosang Sing, Hingat Hananaba, Lengak na Lorokiba, Kongtang, Chow na Mai Pak Pagi Mami Tari. Chahi Sigi, January Tara Tareta, Paumi Kangu Amana, School Asida, Hakteng na Chatuna, Ying Silubada, School Asi, Private School Gum, School Management Committee Amana, Ningtina Chalai Ramba, Tengnara Kendra Sigi MLA and Loken gi meeting Makada, Haukiba Chahi Kiada, Mahai Tambagi Chang, Name na Leramba, Subnatagi Mahairoi Kungataret Kaktang Ngairam Laba, School Asi, Handak Chahigi Session Haukiba Adudagi, Mahairoi Chongaga Humputara Taret na Ming Chanduna, Mahairoi Yamna Tamba School Oiri. RTI gi Makada Mahairoi Singda textbook uniform free da Fanghanba Amadi midday meal chang nai na piduna nupi nupa toilet tonga na thamba lenga ki school hingat na bagi chapsaba khongthang lokhat hauri adubu oza masing watpa lairik tampham infrastructure gi awatpa khakta ngai haure hiramasi gi matangda school asigi headmistress L Manglembi Devina school asi haukhiba chahi kyada mahai tambagi chang nemlamba adu lamdam asigi club sing amadi local MLA yauna kanno honaduna sarkar gi school chawkhattaba yade haiduna hotna biduna haujikti mahairo yamna leire adubu school asigi watliba oza sing amadi machak mathum kaya sing asi mari leinaba department amadi Manipur lengakna miting changbiduna awat pasing menkhat piu haiki Satra singi damakta yengbiraga koi waliba infrastructure koi kadum asisu pura extend taunanaba ka mai manga dang extend taunaba pamjai di satra changa mathakta tambase masina di pura satra singi maning thundre aduna oja awat pasu haiba sarkar dagi ai mateng School Asigi Development Committee gi member Pukrambam Bikena Mahairoi Kun Gataret Khaktang Airamba School Asi Kendra Sigi MLA and Loken gi meeting Makada Lamdam Sigi Club Organization Social Worker Sing Punna Thagi Angamba Sel Khaigat Naraga Awat Pasenfam Sing MLA na haplaga Mateng Pangnaduna Local gi Oza Taragat Mari Nektuna Lenga ki Leiriva Oza Singa Punna Takpi Tambiri School gi oza sudaba amadi oza watliba asi department amadi lengakna athubada meeting changbiu lengaki school sing hingatna naba committee na hotnariba asida tengbang biu haiki government gi site gi aikoina matam kaya gi mamang gi government gi school laibasi kana matana koina miying changbi daba asugumba hantaba thagamada thambi basi koi hojik lairiba satra gi string si yengbiraganda waliba infrastructure lairiba oza adegi lairiba room extension Haiba singsi gamen gi site gi athuda amutang miyeng changbi raklagadi aikoi hena nungaijagani haibasi aikoi committee Haukiba April ki tara taret ki ayukta sitkiba nonglei nungsita humdokraba Lamsang Bazar Primary School gi beranda gi fit yangkhai ga nipan muk sangba saruk asi matam sangna semjindana leirakpana maram oiraga mahai tamliba angang singda nongju nungsa gi awaba mayok naba ubadagi Education Sport and Cultural Organization Isako amadi Wakhalon Haudorakpa Asina Saina Institute of Medical Sciences ki Principal Athokpam Raita Kumari ga loinana Isako gi thabak thoramda saugatuna Lakliba Assistant PF Commissioner DDUGKY gi Station Mission Manager Skill Kundrakpam Bobby Manipur State Rural Livelihood Mission RDNPR aduga tongan ba maikai sel amadi pangal gi tengbang ga loinana semjinkhri Thoram aduga mari leinana Isako gi General Secretary Diven Kumar Nauremna nongju tha lakpada mahairoi singna thengnagadaba khudongcha daba kaya adu yenglaga ngasi mateng asi pangmani lenga ki pot haibasi miyam gini miyam na semjinbada karisu akaiba leite lengak na semba ngaibagi mahuta isa isana angamba thabak ni khalaga hotnafam thoi berenda gi sarukta jinga khara humtokhibadagi angang singda awaba ma mayokna duna lakhiba makoina class hogdringai hap tharakpa amasung suti tharakpada berenda da ngaktang lepcha gadabadu ngasagi nong surakpa matamda di makoida yamna awaba ama phawbudu akoina ubadagi khoisu ngasagi lairik laisu tamliba angang singbu nungsijaduna makoigi tungi punsi semnabagi damakta lairakpasu oibana makoigi awabadu yengba ngamdabadagi akoina sarkar gi mateng taurakadobasingdu ngaibagi mahuta akoina ngamjaba as a citizen ama oina
सरकार की प्रॉपर्टी है अखोईगीसु प्रॉपर्टी नि अदो अखोईना सेमबदा कैसु कायदे हाइबा वाखलोनसिगा लोइनना मसी सेमजनमगी थबक तौजबनी NAN Rian 83 Fort Sol Income Tax Guwahati Assam gi Joint Commissioner H Robindro gi senthang makhada Yumnam Huidrom High School gi School Management and Development Committee na sinduna Yumnam Huidrom gi akoibada leiba handak bosem na loba class 10 gi parikhada position yaurakraba mahairoi amadi parikhada mai paklakraba Yumnam Huidrom Government High School gi mahairoi singda sel gi manapi duna pukting thogatkre ngasi Yumnam Huidrom makha lekai community hall da pangthokhiba mahairoi sing okpagi thoram aduda athoiba mithunglen gi oiba warwol piraduna income tax Guwahati Assam gi Joint Commissioner Huidrom Robindro na lenga ki mahailoisang singda tamliba mahairoi sibu pukning thogatuna lenga ki school fagat hannabagi pandamda ngasi gi asigumlaba thoram asi pangthokpani loinana mahai masing tambada thawai yauba sel thungi phibam phattaba imung singdagi horakpa mahairoi singda sel gi mating su piri haiki Yumnam Huidrom Government High School se Government High School amadagi oina koina satra ji mamang chai da first division nipan yaure nipan mapan yaure hatam uktra ma yaure ko soina government school ji bo koina encourage to boina government school ji manipur ri kino tokthara abni ko se encourage am tokjaning bai tare ninghan na ba leitab do ai suwar ga joi hono da ba yadi habido like never say the attitude ai do ai kai dong ai da mai thi ba yadi habido adu bu su khanjara ga moi aniji mo koina khangkat chara ga aniji mo koina award bija bane ba koi imung manung ki taraf tagi NRL IT3 की तरफ तगी पुला पुंजल लगा कोई नंगासी तमजरी जे कैश प्राइस में खरा पिजरे डिक्शनरी मंगा जीके मंगा माने पिजर का मैं खुलो तमजम चारंग हाई स्कूल की माहिरोय मोइना आइना पैखासिबु एपियर तोबा ngamnaba गिदमक तखोना जरपदा कनागुम खरनसु इयाम्बा अदुगा इगी इमा अमदि ओजासिंगना पुकनिंग थौगतबिरे ओजासिंगसु खंगदब यारपदा अखोइगी नाक्ता लाओ अदुम तानासेन हाइरे अइना अरोइबदा हाइजनिंगबदि हौगलैबा नहासिंगदा अगोइ ट्यूशन खक्तना माइपाकनि हाइबा लैते ट्यूशन नत्रबसु अखोइ ओजागी मयुंदा चत्तुना हंगगा अखोइगी खंगदबदो तानासे अखोइनबो अनिंगबा मा लैरबदि मदुगी लंबी अखोइ सोइदना थिरकनि ट्यूशन खक्तना अमता ngaइबा लंबी नते हाइबसे अइ थमजरगा Makok thongba mahairoi ama oige hairabadi khangba kanba pabagi hainabi thamba tangai fadi haina handak haidokhiba Manipur board nloba class 10 gi examination da 16 position tarakhraba Huidrom Rohen na fongdorakli Tom TV na mahairoi asigi Yumnam Huidrom da leiba yumda unaba amada Little Master Higher Secondary School da tamba Yumnam Ranjit ki machanupa Rohen na makha taraduna nongmada chaurakna pung 3 dagi 3 phauba lairik pai Imungi miyoi sing amadi school gi founder Oza Thoiba amadi Oza Singna achoba mating pangbi makhata na Little Master da class 12 fauba tamlaga Delhi da tamge haina khali civil service exam thage haina su khali haiki Delhi routine ma han semtoi aduga adui matungda ai routine do inba ngamna honare aduga ai routine do da sang naina haidi nongra tawda thabang ai loi ithola loi kanda like pabgi matamje chi kitang हानागी चांगदे कितंग हेना हापसनबा लाइक पाबलोमदने हेना हापसलगा अदमाय प्रिपरेशन तौरे अदगी सब्जेक्ट की ओइना सब्जेक्ट आइना वालाउद मेकअप तौनु होनाबदा अदुदे हेनी एम्फेसिस पीबा सब्जेक्ट खरजु खंतोगा अदमाय तौरगा आइना अदमाय होनारपन अखोई क्लास 10 थागदबा होरेबा छात्र जिंगिदा थमनिबदि अहामदा टाइम मैनेजमेंट जे फजन हाइबा अदुगा मसा मसान तौबा थबक त पुकनिंग चंगना थबक तौबा अदुगा अहामदा फाउंडेशन जी महल लेलगा मथंगदा प्रोग्रेशन जों लालगा एडाप्टेशन जे सी से थबा समाइना तोहनी आई वखल Little Master gi founder M Thoibana haikibada Rohen hariba mahairoi asi pre nursery dagi tamlakba mahairoi ni imung manungi fibamna mahai tambada awaba kaya thengnabadagi school asina mahairoi asibu matam ayambada senaduna lakhi amadi darkar oibasing piduna tamlakpani handak pangthokhiba exam aduda school asina tamkhiba thajaba asimak mahairoi asina pangthoraki masimak school asigi maikaidagi nungaiba phongdokchari amadi tungi mahai masing tambada school asina angamba thakta mating pangani haiki mana class 2 ka loraga my further studies central service ki exam samyam UPSC nowa parkhamyam mana IS thara honarabsu IPS phangno honarabsu अखोई इसागे साइते दी
ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯖꯕꯒꯤ ꯊꯥꯖꯖꯕꯒꯤ ꯇꯣꯀꯟ ꯑꯣꯏꯅ physically, mentally, morally, economically support soidana tawni haidana media gi thongda ai thamoi sengna lauthul ekolidana haijari basini Paugi marak thadna atenba break amatang lominasi. Admissions open for Modi University, Laxmangarh, Rajasthan. School of Architecture and Town Planning, School of Design, School of Engineering and Technology, School of Sciences, School of Liberal Arts, School of Management Studies, School of Legal Studies. 53% scholarship for novice students. For details, please contact Career Info Solution, New Chekon Road, near Bazaar, India, 841-3976-991. For more details, please visit our website www.modiuniversity.ac.in. Modi University. Kindergarten Montessori School affiliated to CBSE, New Delhi, Sagol Bantakil Kolom Laikai, Imphal West. Admission in progress. Class 11 Science and Arts 2019-20. Admission criteria 80% and above. Direct admission, free tuition fee, free textbooks and free uniform one time only. 70% to 79%. Direct admission, free textbooks. 60% to 69%. Direct admission and free textbooks. 40% to 59%. Admission through entrance test. For more details, please contact Kindergarten Montessori School, Sagol Bantakil, Kolom Laikai, Imphal West. Admissions open for sports and academic combo courses. Private Sports Academy Guwahati amasung Damayanti English School Moniari Tinialiga yanakibagi matung inna Manipur amadi North East ta leiriba class 10 pass tauraba 11 tamningba 12 pass tauraba graduation tamningba amadi class 3 dagi 7 fauba makha tamningba mahiroi singi selection test pangthoklagani. Football, athletics, taekwondo, karate, zitkundo gi mahiroi taragani thoi lawjagadauri. Lakliba Zungi Tang Ani Ayoki Pung Tare Taba Matamda DK College Playground Mirza Guwahati da Pangthokadaba Final Selection Test Asida Mahiroi Singna Yaubiba Yaragani. Akupa Marol Gidama contact Tobirau 700-523-5638 Natraga 8011-560-148. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahusadi gi thokjarakpa ising logduna sizinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra singda hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chaniyankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chaniyankhai tha taruki lupa lising amaga chamanga tha ahum gi lupa chatre yankhai chahi gi oina lupa lising ahum khudong chaba si megi tarik kuntra fawgi manungda lobi ho contact tobiu 8257888737 email lamjingbakanglawwater@gmail.com. Break ki matungda makhataba pau pizari Indian Red Cross Society Manipur State Branch na sinduna tha asigi kungani thoidagi numit mangani chupna chatharakhiba ACRV Instructor Training Program ngasi loishinkhre. Branch asigi MG Avenue da leiba office ta pangthokhiba training program aduda Tampaki oina Imphal East, West, Bisnupur, Thobal yauna Chingi district oiriba Churachandpur amadi Senapati dagi lakhiba mihut mari gi oiba apunba trainee kunga marina saruk yakhi. Loisenmagi thoram aduda athoiba mithunglen oikhiba IRCS Manipur State Branch ki Chairman Dr. R.K. Nimaina Sathakiba training program asida saruk yariba singna masa masagi district singda hankraba matung Red Cross Society na lamdam asigi miyam gi damak khalliba amasung lawgadaba thodang sing adu soidana miyam da khanghanba ngamlagani haiki Manipur is the last of the general operating procedure ama CM ai mari akadi yen sane mase ai dona koi da oiro da ba eso ki le
Ini event apa ya? Atomic disaster. Kita fokus sebagai hospital kita sebagai atomic energy dari membuat program kita sebagai ikut topiya. Mob violence na kaidonungda thodok amagi achumba langla langjin puthokpa khak ngamloi achumba puthokna bagidamak leiriba laisangumlaba wayel loisangda kaidonungda miyamna ayet apan pibigano haina Manipur People's Democratic Front ki secretary Sapam Samungona haikre lamdam asida thokliba tongan ba thodok watok singda mob violence ki chanabi ama leiriba asi muthatnabagi pandamda miyamna pauzul pigadaba Manipur People's Democratic Front na puthokpa wall poster ngasi Manipur Press Club ta haunabi matung ina launch tawkhibagi thoramda party asigi secretary Sapam Samungona makha taraduna khudaki oina bichar tawbagi hainabi asi aikoi khudingmakna thadokpaga loinana wail loisangda chatpagi hainabi thamsi haiki Manipur People Democratic Front ki अकोई wall poster की थेम जी move violence लेपू वेना हाइबा असीगी पोस्टर जी ngasi aina ngasi की 26 May 2019 सिदा aina ngasi कनो तौजरे release तौजरे मणिपुर द move violence की मसिंग जाम हेंकलपा मसिना अकोई की मणिपुर की समाजिदा अकोई अवान अकाइब कयाम लाखुसी आईगी वाखल जुमसी कोई कतंग मयाम प्रजा मयाम खंदे बिरगा मसी अकोइना खरे लेपा फगद्रा हाइना मसी अकोइ मुन्ना खंदर गांगतंग मसी मुन्ना खंदर मिनरंग लेपसी हाइबा सिमतंग आई थमजनिंग ngasi launch thokhiba wall poster aduda mob violence lepiu mob violence dagi mioi bagi hakkalu amadi mob violence na achumba bichar puthokpa ngamloi haibana chingba pauzil kaya yauri Nimpal na sinduna nongmagi oiba social service scheme ama ngasi kekrupata pangthokre kem aduda member chama henbana saruk yaki kem aduga mari leinana Nimpal gi president TS EBI mana Imphal West ta leiriba Nimpal gi member singna lakadoriba Jun tara nipan the great June uprising and unity day asigi damak ngasi asigumlaba thoram asi pangthokpani makha tarakpadasu lepa leitana tawkhigani haiki Sumlaba mapok taraga akoy komon taraga nipal subasigi akoy lamdam si akoy grupa si akoy nalhanba angamba khara akoy thaudang logjabani ngasigi nimit ase akoy member same henbana akoy saruk yajabani ado sahi khuding gisu akoy asumlaba laifamnel asida akoy athoba singi damakta akoy sumba thaudang ase leptran logjagani Khunai ama awanba purakpada punna khanthaba amadi nainaba mathau tai haina Moirang Kendragi MLA P Sarachandrana Fongdokre Moirang Kendragi manungda leibak chahi asigi class 10 amadi 12 ki examination da position holder oikrava amadi chada marifugi mathakta phanglakraba maheroi singda piba anirak suba angaubi Memorial Meritorious Award 2019 Moirangi INA holder Pukrembam angaubi Memorial Trust na sinduna pangthokhiba thoramda MLA Sarachandrana makha taraduna hauziki matamda chaukhatpa mai pakpa mioi ama oigi hairabadi mahairoi singna lairik pabaga loinana kanthabagi hainabi thamba mathau tai haiki Thoramaduda Moirang Kendragi manungda leiba position holder sing Melody Moirang Them second position holder Arts Kosem Riveras Mairimbam fourth position holder Science Kosem Pukrambam Suman 6th position holder Kosem Amasung Huidrom Beran 5 position holder Arts Kosem Amadi Chada Marifugi Mathakta Fangduna pass Taurakraba Mahairoi Kuntraga Tarukta Selgi Mana Memonte Singh Amadi Piduna Ikai Kumnaba Udki Amaromda SSLC examination 2019 da 13 position holder Oirakraba Nongmaitim Jero Manipur University na loba BA exam 2019 Geography gi taret suba position holder Laishram Aman Singh Amadi Bosem Amasung Kosem exam 2019 gi first division Singh Okpagi Thoram Ama Joint Committee for Felicitation Distinct Personalities Nachau na sinduna Nachau Awang Community Hall da ngarang pangthokre Nachau Jila Parishad ki member TS Dilip Kumar Maitai, JCFDP ki president and Divat Singh,
नाचौ ग्राम पंचायत की प्रधान एन जादू सिंह, सोशल साइंटिस्ट डॉक्टर IS कोंथौजम, TG हायर सेकेंडरी स्कूल की रिटायर्ड प्रिंसिपल RK प्रमोदिनी देवीना मरुइबा मिथुंगलेन सिंह ओइना सरुक याखी। महैरोई सिंहदा सेल साइटेशन अचंब खुदोल सिंह पीदुना इकाई खुमनब उतकी लोइना पुकनिंग थोगतकी। लेबाक्ता तुम्बा वाबा पॉलिथिन की पोलम सिंह चाइथोक्तनबा की पांदमदा एन रियन 83 फोर्थ सोल नसिंदुना डस्टबिन इंस्टॉल तौबगी थौरम अमा ngasi samuro kaithilda pangthokre। थौरम अदुगा मरी लेना एन रियन हुइड्रम रोविंद्रो IRS ना प्लास्टिक की पोलम सिंह असी लेबाक्ता तुम्दबा पोलम सिंह ओइबना मसी चाइथोक्तनबा मफम चाना लोइशिनबगी पांदमदा डस्टबिन इंस्टॉल तौबगी थौरम असी पांगथोकपनी। प्लास्टिक की पोलम सिंह चाइथोखिबदगी सा उचेक अमदी ngaना चारुबदगी सीबगी पाव कयासु थेंगनरे अमदी मसीना महौसागी खलदसु कायहल्लिबनी। अदुना महौसागी खल असी कायहंदनबा थमननबा प्लास्टिक की पोलम सिंह निंगथीना मैनेज तौननबा डस्टबिन असी अहानबा वांगोई कैथेलदा इंस्टॉल तौख्रबा मतुंग ngasi samuro PAC अमदी samuro कैथेलगी अकोइबदा डस्टबिन सिंह असी इंस्टॉल तौबनी। मियामना मसी प्लास्टिक पोलम सिंह चाइथोक्तनबा हापसिननबा सिनबियु हाइकी। IRS na jadi muda, aduh susi macam ni jam lagi, mana IRS orang bukan je, ni jauh boleh tu. Mamang dako, bangoi dah zukai na tahu kerana dustbin installation program apa se, tom TV ni so yang pasal na coverage to bigi bini, giving it back to the society hai betul. Society dah apa lagi, kan orang duty malah itu berapa responsibility malah itu berapa kari gumba kara contribute tahu nu bagi dah mereka. Aduh ki pandam dako di sini makha sethajar pani, kaithen samuro kaithen, thongkong Lakshmi Bazar kaithen aniji jungaga, matang damu kau na lekai dah manung damu sangaga jungi hai bagi pandam sih dah, apa sih continuation orang tahu jarak. Samuro कैथेलदा डस्टबिन इंस्टॉल तौगदोरी बसिगी पांदम खंगमिननबा अवेयरनेस प्रोग्राम अमा पांगथोक्लबा मतुंगदा डस्टबिन यांखैरोम samuro PAC अमदी samuro कैथेलगी अकोइबदा खिनखी। अमरोमदा डस्टबिन सिंह असी खिल्लबदा लमदम सिगी मियोय सिंगना नुंगाइबा हराउबा फोंगदोक्लखी। samuro PAC गी MO इंचार्ज मयांग लंबम संजित नसु हॉस्पिटल असिदा डस्टबिन इंस्टॉल तौबा असिदा नुंगाइबा फावी अमदी मखाताना मियांगी याइफननबा थबक सिंह एन रियन 83 फोर्थ सोलना तौबा ngamba ओइसनु हाइकी। हंगदक पांगथोखिबा 33 सुबा लोकसभा मिखलदा माई पाकलबा MP अनि याउना मणिपुरदा लेरिबा MP सिंगी मनुंगदा मिनिस्टर की फम अमा पिबिननबा तक्सिलुरगनी हाइना शिवसेना मणिपुर स्टेट यूनिट की प्रेसिडेंट M तोम्बीना फोंगदोखरी। ngarang Babupara leiba party asigi office da pangthokhiba paumi singa unaba amada tombina makha taraduna pangthokhiba mikhal asida leibak asigi miyamna pirakpa botna BJP amadi masigi chungsinaba NDA na chauna mai paklibasi miyamna Prime Minister Modi bu luchingba lengak asibu thajabadagini masida mai pakhaudraba Congress na makhoina mai paktraga EBM da taisinduna miyamda lan uhananaba hotnaribasi khudakta tokadabani मिखलसी मोदी न लुचिंगबा लेंगाक असिगी चही मंगागी सासंदा लेबाक मियांगी दमक पाइखलखिबा अमदी तौखिबा थबक थौरांग सिंह कया अदु चाउना माई पाकपनी हाइकी। लंगथवाल कुंजा अवांग लेकाई दलेबा हैबोक चिंगदगी लेबाक कोटपदा अरीबा मतमगी बोम अमा फंगले ममांगदसु असिगुमलबा मखलगी बोम फंगखिबा लेख्रबनी बोम अदु सिंगजमई पुलिसता सिनरगनी हाइरी। नोंगथोंबम फिल्म्स की लिचिंग मखादा लिंथोई चनुना पुथोकपा अमदी सनातोन निंगथोंबमना लमजिंग लमताकपा मणिपुरी फीचर फिल्म चनु IPS 2 गी याइफा थौनी थौरम ngasi नोंगमैबुंग अयांगपली रोडता पांगथोखरे। फिल्म असिदा गोकुल बाला अमदी सोमाना मरुओइबा सक्तम लांगली थौरम अदुदा वांगांगलदुना फिल्म असिबु पुथोकलिबा लिंथोई चनुना चनु IPS 1 दा सोमाना लौरिबा कैरेक्टर अदुना लंगलंबदगी लाइरिक लाइसुदा माई ओनसिलक्तुना IS ऑफिसर अमा ओइरखिबगी पाउजल पीबनी। अमरोमदा चनु IPS 2 असिदना खुदोंग थिबा तारबा मियोय सिंगी वीडियो अमदी फोटो नमदुना सोशल मीडिया दा थागतनबा होटनबगी महुता खुदोंग थिबा तारबा मियोय सिंग अदुबो हाना मतिंग पंगबीगदबनी हाइना पाउजल पीबा फिल्म अमा ओइहनगदौरिबनी। फिल्म असिगी खुथांगदा पीरिबा पाउजल असिना मियामदा अचौबा इथिल अमा पीबदा अचौबा मतिंग अमा ओइरगनी हाइकी। IPS 1 दसु अखोगी यामना लाइक लाइसु खरा थवाई याउदबा
nupi masasing oiragasu nupa masasing oiragasu adugi marakta like thijana paraga pukning hakchang yauna like mahi masing tamagadi aikoi afaba mi oirei haibagi message sama ai film aduda ai chanu IPS hairiba title asida pijari basi aikoi like pading amdaba somana like pakhalaga IPS am irai line oikibado adugumna aikoi gi samasta angang singsi like laisuda thawai yaubagi message sama aina pijaningi film sida gidi aina khanbada yamna samada aina samadi haibadi ngamde adubu 70% muki changde ai kanaba piba ngamgani haibadudi ai khanjai paugi marakthana amuka suhna break amatang lawjari ai bema exam pass tawbagi haraugi di leitana unga phami du karigino tamoyage school puna taminradi ai like tama toge ai yaima amta ngai ko nangbu khoi ibem ga lairik punna taminaba tanbrane ai di science stream pame aduga ai khoi chanto mina art stream aduga manipur di science ka arts ka pulap taminaba yaba afaba school amata sulaite akhoi chanto mina ai ga pulap amina ningdana tawrine bacho hey karigino ne hey noy adu yang wari du ba ha noy ani punna taminaba yaba school ni ne aina thiba chaluri sa Imphal Airport manakta leiba changangai usikondane Advanced School of Arts and Science haidana ama linkhaledra haribi school sida MIL gi subject khudimak loina tamba yare aduisu matakta tha ahum khudingi free medical check out hey nangbo adiyam phaba school am phangaga nacha ani gi form lorok tridi karigino taso oisu apam mi nati kai doroge se form lori in he Kauna li amadi wana saba potlam sing uda haktuna saba phazaraba leitengi potlam sing nungbi manipur gi puwari ga mari leinaba laidi sing kabokang na saba potlam sing salai taret ki lengyan fi amadi north east ki mafam kayada saba phazaraba handicraft ki potlam sing phangbiragani plastic ki mapal tangbagi mahutta mahusagi potlam na saba pothok sing sijinabiyo Lengsin Biraksi Akom Handicrafts, a unit of Iraima Women's Welfare Association, Kongba Nandaibam Laikai, Kongba Road, Imphal East District, Manipur 795008. Akupamarol Gidama contact Birau 98632 43964 Natraga 9402 987076. Nauka Hearing Aid Center Kumja Lising Machapat Marifum Dodi Honachai Kuntramanga Hena Notice India Ahan Hearing Aid Clinic Moine Lereklaba Nauka Gi Imphal Center Mahangjare TV the phone Konjel Loinana Nil Kongum from the Tabangam the Awaba Mayok Nedibanaha Al Kudimak Wabi Rugano Nauka Hearing Aid Clinic Tangasimak Lenshin Directuna completely invisible water resistant amadi rechargeable Odaba digital hearing aid Hapiu Tabangam Pangalwana Badom Kangachana Single Powers Tambio I could lay from the Nagamapal Main Road Pawai Sangam Lekai near Community Hall mobile number na 6000954159 India की top university सिंगी मरकता अमा ओरिबा Assam Downtown University Guwahati the Engineering Management Nursing Pharmacy Hotel Management Paramedical the Ming Chanbining Basingna Sitful Oidringai the Nasimak Lakpiduna Ming Chanbiyu Admission Office Assam Downtown University Babupara Bosemlerek Imphal Break matungda makataba pau pizari Parliamenta nupi singda pigadoriba ja Women Reservation Bill di panthakiba yari adu oinamak handak pangthokkiba Lok Sabha mikhal aduda Odisha gi oina mai paklaba mirep singi manungda chada kuntraga nithoi di nupi na oiri mai paklaba MP kunmathoi gi manungda tareti nupi mirepni masigi manungda Biju Janata Dal gi tiketa Manga aduga BJP dagi anini nupi MP taret asingi manungda IAS officer doctor engineer grassroots level leader yauna society kyagi tongan ba section dagi yauri nakal amarom da state asigi chief minister oiriba Naven Patnik na chadrak kuntraga humdoi nupi ki seat asi mahaki party oiriba BJD na kallagani masina nupi singna leipaki thogai kayada saruk yabagi chang hengatna bagi achoba maram amasu oiragani haina lauthokre Delhi the based Toba Education Consultancy Amagi Managing Director Yauna Birla Institute of Technology and Science Pilanigi online entrance exam da miyam da namthak toramba mioi taruk CBI na fagat kre fakraba mioi sing adogi
Pathway Education Service की Managing Director Bhaskar Chaudhary, Ahmedabad ta leiba Disha Education Ketan Barot, Cyber Expert Seth Muhammad Usama, Ahmedabad Examination Center की Nisikan Sinha amadi Manager Shirish Pathakni, Bhaskar Chaudhary amadi Mahaka Loinaba Singna Maheroi Singhi Mama Mapadagi, Parikya Mating Pangbagi Mingda Lupa Lak Tara demand Torongkibani. CBI gi wangang loi amana phongdorakhibada hiram asiga mari leinana Delhi, Ahmedabad, Bedodara amadi Mumbai da chathakhiba thiba hummagi thabakta miyoi sing asidagi ain kaina sijinaramba chechang digital evidence amadi sel oina lupa lakh 13 rom phagatpa ngamkibani hairi. Hana Pradhan Oiramba Aduga Lok Sabha Mikhalda Union Minister Smriti Irani gi yamna kanna chen kiba nupa ama ngasi ayuk anganbada Amethi gi Barolida nongmaina kaptuna hatlamle. Laikhidraba miyoi dugi maming Surendra Singh Kawi mahak chahi yangkhai sure hauzik phawbagi oina kari gidamak kanana hatlambano haiba khangmangamdri. Miyoi khara fagatuna wahang pahang chathari adubu mafamdudagi BJP gi luchingba amanadi mihat adu rajnitiga mali leinaramba yai haina phongdorakli. Amethi gi additional SP Dayaramna haikibada thaudok adu Surendrana mayumda tumlingaida masak khangdaba miyoi khara laklaga nongmai kapsilamani nongmai makhol tabada yungi miyoi sing thoknarakpada masak khangdaba miyoi sing adu mafam adu thadoktuna chenkibani khudakta Surendrabu manak nakpa hospital amada pukhatuna layengbada laikhidabani. Amethi district ki BJP president Durgesh Tripathi na Surendra Singh matam kuinadagi BJP ki kathok tuna laklaba thongmi amani amadi mahakna handak pangthokhiba Lok Sabha Mikhalda BJP Mirep Smriti Irani gi campaign da chauna saruk yaki haina phongdokhi. Ngasi ayuk awang thangba Peruda Richter scale da nipan yauna akanba yuhar hakre thodok aduda chauna misi mina thokpagi paudi leite US Geological Survey gi pau amana hai yuhar hakiba adugi epicenter adu Luganastagi kilometer marfi rom chatlaga leiba mafam amagi leimaidagi kilometer chamaga tara mari luna leiba mafam amadagi oiki leimaidagi yamna luna thokhibana amang atakaya yahodabani. Peru government ki emergency department na yuhar hakiba aduna Peru gi konung lima fauba samin fangki panbai abadi Peru asi ring of fire haina khangnaba yuhar haganba mafam singi manungda challibani. Ngasi ayuk phong kiba pause singda kari kari maru oiba pau yaw kibagi haibadu mayam pun amutang khangminasi. Lamjingba Times NPF की फिरेब होंख्रे चीफ मिनिस्टर बिरेन यावना NPF की लुचिंगबा सिंगना रामादव उनदुन यानबा पुरख्रे चीफ मिनिस्टर उनरबा मतुंग मखाताबा खोंथांग लौखटलगनी UCM naga ho na UCM gi wafam akan mamongda yaningda phongdokre कांग्रेस ने EVM दा ताइनबगी महुता प्रजा न पिरकपा मैंडेट ची हराउन लौगदबने रॉबिन लेब लोरबा MST बस रूट अहुम सर्विस हौरगने मणिपुर की MP अनिसी की मनुंगदा अमदी मिनिस्टर पीनबा तक्सिलुगने संगाई एक्सप्रेस प्रेसिडेंट नतरा तरुक सुबह लोकसभा मुथतख्रे हंदकसु नरेंद्र मोदी वु NDA की लुचिंगबा खनख्रे चीफ मिनिस्टर ने NPF की लुचिंगबा सिंग उनख्रे हेरिटेज कन्वेंट की मकोक ओइरबा माहिरोय सिंह स्कूल न ओख्रे मणिपुर सीज फायर UCM न लैंगाक थाखिबा मतमदी लोइख्रे पोगनफम नरेंद्र मोदी द गवर्नमेंट सेमनबा बार्टन दौख्रे मोदी ने NDA की MP मयाम गमी फंपांग थोख्रे एम्बुस द AR पर्सनल अनि शिरे डिमांड फंगदन यासिनखिबा याउदे डिमांड फंगद्रि फावबा थेंगनगनी जॉइंट कमिटी सीजफायर ग मरी लैनना UCM ग मिनिस्टर श्याम ग उनख्रे नाहरोल गी थौदांग प्राइम मिनिस्टर न प्रेसिडेंट उनदुना सरकार सेमनबा क्लेम तौख्रे चीफ मिनिस्टर N Biren न प्राइम मिनिस्टर हराउ तयामना ओख्रे चीफ मिनिस्टर न NPF की लुचिंगबा सिंग राम माधव उनख्रे NPF न सरकार दगी विड्रॉ तौबगी फिरेप हंदोख्रे UCM न मणिपुर सरकार द पिखिबा पुंग 13 गी मतम चीफ मिनिस्टर थोरक्ति फाव हंदोकले UCM JCILPS की मतम खर लेबलुरबा खोंजंग मखातान चथरगनी दिलीप कुमार हुयेलान पाउ प्रेसिडेंट रामनाथ कोविंद न नरेंद्र मोदी बु प्राइम मिनिस्टर इलेक्ट ओइना खनख्रे चीफ मिनिस्टर बिरेन अमसुंग अवांगबौ न्यूमाइना राम माधव उनदुना वारी साख्रे BJP न लुसिंगबा लैंगाक्तगी NPF तोकपगी वाफम हंदोकलबा याना लैरे इशूसिंग कंप्रोमाइज तौबा लैते अखोय मिकअप थोकपगी तांजा लागले दिलीप कुमार राहुल गांधी न रिजाइन तौजरगे हाइबा वाफम CWC की मिफम न याखिद्रे सना लैबाक अनौबा लैंगाक सेमनमा नरेंद्र मोदी न प्रेसिडेंट उनख्रे
Kamjongda yen sikhibadu Rani Khetna oiramle. Ambusta AR gi personnel ani sire atopa marina sogle. NPF ki lusingba singna Delhi da Chief Minister Biren ga unaduna wari sanakre. ECL Express Manipur gi nauna karakpa MP ani gi manungdagi ama minister fampiyo haina taksiluna ba athuba da Delhi da chatlagani M Tombi. Miyam gi khongjang karigumba amataga compromise tawroi makhata na chatharagani JCILPS. UCM na thakiba pung 102 gi matam loikre. Manipur lenga ki minister Karam Shyam ga unakre. Electoral system si hongdok travadi miyam gi ningba thungkiroi. Nara Iraibak Election gi asoiba thawong sing asi chumthongnaba electoral system si hongdokpa mathau tai. Nara Sungsinaba lenga ki minister reshuffle athubada pangthoklaba yari. BJP amasung NPF ki mari hena chesin hankre. Nagaland gi ambusta AR ani sire mari sogle. Aroibada maroiba pau amuka na pizari. Angang ama leikidabagi wahauda Mothers Care Children Hospital and Research Center da irang thokre. Hospital akai atoi nangkre. Yung palaba nupa-nupi aron bamari thambingano haiba pauzal puduna Manipur sin mathungna chatkiba tompoki khongchat ngasi loishinkre. Amadi Leimapopam Public High School da Lengaki Mahailoisang Sing hingat hananaba Lengak na laurakkiba khongthang chauna mai pakpagi mami tari. Times of Manipur nung tilgi pau matang asin na loishinjare miting tabiri basingbu amuka na kurumjari.